Akasvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Raijagi Shiksha Mantri T.H. Basantukumar na hairi, Lanjenarakuna Ladyba College amadi school gi mahirui singidamak Raija Sarkar na yaifa thaurang kaya paikatli. Lanjenarakuna relief camp singda Ladyba mioi singidamak Sarkar asina nauna kunda laitahanaba karamba thaurang lokhatlabagi haina Manipur Pradesh Congress Committee na hangli. Manipur African Swine Fever ki positive case leptana hengalakli amasung kuntratre suba National Games Goa gi Margao da leiba Jawaharlal Nehru Stadium da Pradhan Mantri Narendra Modi na hogdokre. Games asida Manipur na weightlifting da sanagi takaman ama amasung lupagi takaman ama lauba haure. Raijagi Shiksha Mantri T.H. Basantukumar na hairi, Manipur May ahumdagi haurakkiba irang asina lanjenarakuna leidiba college amadi school gi mahirui singidabak Sarkar asina thaurang kaya marum paikatle. Raijagi Shiksha Bibangna relief camp da leidiba mahirui singidamak tonganba mawngda lairik tambinaba thaurang sing paikatli. Mangnai mahirui sing asibu shiksha gi ahenba khudongchaba sing phanghannabagidamak Kendra gi Shiksha Mantraloida prastab ama thakre. Imphal ki Kaisampata laiba DIPR auditorium da pangthopa paugi mipam amada Siri Basantukumar na hai lanjenarakuna leiriba angang sing ming charanaba amadi lairik tamhanaba Sarkar asina honnaba yaba honari. Mangnai Manipur leiriba school lising mari chatruk taratare ki manungda school kuntaruk haujingmaki oina hangdokli. Hairiba school kuntaruk asigi manungda Churachandpur da Taranipan Imphal East amasung Jiribam da aum Kangpokpi amasung Chandel da amamamne. Lemauriba school sing asda relief camp natraga Central Armed Policing leiba yauri. Mantri na hai Imphal West Labor School ayambadi haujik hangduna class tauri lanjenaratuna leiba mahiroi singidamak Sarkar asina lokhaliba thaurang singi matangda wafam kamarum phongdoloduna Shiksha Mantri na hai mahiroi sing asibu lemna admission tahonnabagidamak nodal officer amadi volunteer sing hapli masigi mathakta makoigi lairik uniform na singba piri. Mantri na hai mahiroi sing asigi awatpa lairik amasung uniform sing yengsinaba Sarkar na control room ama hangdoktuna thamle haujik phawbada relief camp chahum nifu tareta register toro mahiroi lising tara manga chamapan tara manga identity card pikre masigi manungda mahiroi lising tara manga chatruk nifu matoi manak nakpa school singda ming chalanduna lairik tamhalli. Mantri na hai CM College Students Rehabilitation Scheme lisingani kulumdoi hogdoktuna mahiroi singbu lem na ming chalanba one time rehabilitation grant piba free smartphone singba piri. Manghai Committee for Guiding on Part of Development in Education haiba committee ama semle masigi chairman na education gi commissioner na oiri. Hausi khara thengna session je hoge school se thangse numse koi no school bag de na torambani adu koi order na thoga thangse su koi ge syllabus se cover tongna be namta school proper koi classes tawrani hai duma koi kanganjari winter vacation se hanadi tha ama makhain tharam se si shorten tawraga tha de ya da koi ge Christmas and New Year se dai tharaga ate yari makhe koi 100% syllabus se cover to move the koi state ki oina onazari. Congress na hairi Manipur thokliba kangluki irang asina maram oiduna tha manga taruk hena relief camp sing da changjapam logduna leiriba mioi sing kayam koina camp sing asida leigadori bano. Imphal gi Congress Bhavan da pangtopa paugi mipam amada Manipur Pradesh Congress Committee gi working president K.S. Debabrata na hai relief camp ta leiriba mioi sing temporary house da thamliba sing gi phibam kaya yamna phana thambano. Mioi sing asigi senthok lambi leinaba Sarkar na kari thaurang paikhalabage amadi makoibu khunda laitanaba kari thaurang lokhalabage haibasini. Manghai Manipur hojik tholiba irang asida mapangi khut yawi habasi Griha Mantri Mapan Thoram Mantri S. Jai Shankar amasung RSS ki makok Mohan Bhagawatna phongtokpa leikrabani. Mahakna hai Congress sai lei sir Manipur ki wa batariba itihas ki ubi failigi negative tangsu unda le se relief camp le wa awana ma sadokpa inmate singi no bagi sar pesat tanjare mukhatar ko mayam relief camp da sa takal hindori so NGO singna skill development ka tawin sina mission ng Florida. Kana relief material na living allowance EVU inmates in high school mga tabi magi kutta kiesa later di kamay ni inmates in hilar Florida. Awa nagi tanatan masama su gichana ko polo no mogi bintanda tangbe ay nga sa honor ko gi laina mayam mo inmates in dito. What can you be
Raijasa thamlakhiba internet mobile data gi athingba adu thasgi kunthra mathoi phawba sangdoklagani haina raijagi home bibagna khangalakli khongthang asi raijagi shanti raksa da akaiba pigadaba wapamsing social media platform sing da thagatpa sandokpa tingba yauna lam khrada yenglaga lokholakpani haina bibag asina thokpa cherol amana hairi Imphal West, Imphal East, Thawal amasung Bisnupur jila da hayeng ayuk pung mga dagi numidang pung tara phawba curfew komtokani Kaksing jila da na ayuk pung mga dagi numidang pung nipan phawba curfew komtokani hairi tabiriba pawasi Akashbani Imphal dagini Imphal West jila gi mafam kharada okta naba laina African swine fever thengna bagaloina jila asigi mafam kharabu control area ni haina lauktokre Additional Deputy Commissioner Imphal West na thokpa cherol magi matungina lilong sajing mamang laikai da leba Tonjam Anurun Kumar Singhi Farm Kontogjam maning laikai da leba L Vidyasagar Singhi Farm Loitang Kuno amasung Luke da leba C East Dhruvatara Khabagi Farm Sairim Kulda leba Ail Laingam Singhi Farm Sing da loiba ok sing da African swine fever na naba thengnare maramaduna farm sing asina konba kilometer taragi mafam sing control area ni haina laukthokpaga loinana mafam sing asidagi ok ki pothok amadi machinjak puthok pusin tawba amadi yonba kudaktagi thengle hairi District Health Society Thawal na sinduna National Rabies Control Program gi makhada medical officer amadi nursing gi nongmagi oiba capacity building workshop District Hospital Thawal gi conference hall da pangthokre thoramadu wangang ki resource person singna huina chikpa amadi hogdong na kholabadi atubada manak nakpa health center da tika kapthokadabani huina hek chikpaga asokpa mafam adu khudakta afaba ising amasung sapona samthoklaba matung hidak kapthokadabani hari Tax deduction at source haibasigi matang da bhap tahanba amasung khanani nebigi thorom amangasi Akashbani Imphal gi auditorium da pangthokre Income Tax Officer Imphal amasung Akashbani Imphal na sindram pangthokiba thorom aduda bibag asigi official singna income tax gi matang da wafong kya phongdoki Income Tax bibag ki North East Region Guwahati gi Commissioner Chabumam Deepak na hai tax deduction at source haiba asina khwaidigi yamna tax khongpa ngamba source ni sarkar gi office amagi DDO tax deducts at source khongatpada achoba thogdang lauri khongalaliba taxing asina sarkar chalaibada achoba thogdang piri akoi isagi akoi rajasigi own revenue see out of 34,000 odd crores our estimate of the own revenue in the state government of Manipur is 3,600 crores approximately it's around 10% guma 10.5% guma lemoriba 89% 90% sigla ilapena sabi state's share of central taxes, the RBI, the short-term loan, wage and mean advance high school unit. So the income tax, Tata, the TV, the Diona, the Tato Vire, ISIS, the government, another account, the Chane, Pesha, same Pesha, the Pitalaga, of these states, Salai unit, 90% central commission fund excess management. Laibak sinba tungna chathaba Mary Mati Mary Days campaign gi anisuba tangka ki campaign rise asida mapung phana chathakre tangkak asigi manungchana Ukhrul jila dagi khongolakpa laibak sing Delhi da pukre hiramasigi matangda aikogi Ukhrul paumi gi paudam ama Tirhi da Amrit Vatika Sharaga Bharat ki mafam kaya ta ke leipak purak laka thamna patauri sida shuruk yathun Ukhrul jila ke leipak shu state capital Imphal da tharaga Tirhi da bukraba tu da yauri siki matang da Ukhrul ki district information officer RS Unkhanna ashum hai Ukhrul Zilla ki block singdagi lowbat lepak lesasi Raja ki capital Imphal da thakre amasung makha tarakpada Delhi da yohan khigani masina chati ki apun bagi saktam oina thamgani Chawkraba India ki mafam kaya ta ke ashum hai na leipak khomshilaka thamgadaba sina shoitana India da tariba chati kaya gi marakta nungshi chana hingminaba khutong chaba purakani Akashbani Imphal ki pau khitamak Ukhrul ta ke sothing shimle All Naga Students Association Manipur Ansamna Officing Thingjin Bagi Thabak Chathaki Badagi Ukhrul Jila da Labor Sarkar gi Officing Mathau Ningthina Tawdre Hairi Aikogi Ukhrul Paumi Sorting Simrena Hai Rise Sida Mobile Internet Thingjiliba Asi Kudakta Handu Amadi Inkumja Lisingani Kunma Thoida Pangthokiba Scheduled Tribe Category gi Akhanaba Assistant Professor gi Recruitment gi Fall Atuba Matamda Laukto U Haiba Dabida Mairoi Loop Asina Sarkar gi Officing Thingjin Bagi Khongjang Changsilakpani Hairi
Li wa amadi kauna gi tongan tongan ba potok sing saba amadi beauty parlor gi training mai paklaba kaksing jila gi tongan tongan ba mafam sing da hangliba relief camp sing da changjapam loduna leiriba mioi sing da ngasi certificate yentokre high level training adu masana masabu sentok lambi leinaba Punjab National Bank ki Rural Self Employment Training Institute kaksing gi makha da pangtokibani thoramadu jila asigi deputy commissioner Somorjit Salam hai khungangi lamda leiriba hawalagliba naha singna sentok leinaba khutsa haibagi training sing asi pibani Thawbal District Wari Liba Association Sinduna Numit Tarani Chatagadaba All Manipur Wari Liba Competition Ngasidigi Jila Asigi Tenta Khongbal Leba Tenta Multiplex Hall the Hogdokre Association Asigi Laikitraba Oza Kuntragi Mafam the Ikai Kumnaba Utpagaloina Hanagi Art and Culture Mantri Dr. M Narana Thoram Adu Hogdoki Competition Asida Nupa Wari Liba Kunmatoi Amadi Nupi Wari Liba Nipan Punamioi Kumapan na Saru Yari Marfu Taruk Suba Battalion CRPF na None Jila Ge Charoi Pantongba Part 2 da Civic Action Program Pangtokre Program asigi saruk amoina darkar oiba kulsing da ising phanganaba PVC pipe sing kusinaki Manipuri Poetry Day Observation Hogdopogi Thorom ama St. Joseph University Nagaland da Pangtokre University asigi English Department Sinduram Pangtopa Thorom adu da mioi kun henmana sereng patoki Manipuri Poetry Day lagliba thangje numita Fiction and Poetry Club Manipur Sinduna Imphal gi Jawaharlal Nehru Dance Academy da Pangtokani Kula Women's College Nambol na Sindura Nomuyoba Breast Cancer Awareness Program College asida pangtokre World Breast Cancer Awareness Month kamari lenan pangtopa thoram aduda akhang ngai kyana wangang ke Lagliba tang kunipan thangja punima numit asi grahan leiba maramna hiang thang lairembigi thong hanglaroi haina Hairi Maramaduna Matangi Numit Nomaijing the Oina Thong Hanglagani Haina Hiang Thang Lairembi Development Seba Committee Secretary na Kangalakli Akasbani Imphal gi Pau Tabiri Kuntra Suba National Games Gawagi Margao Leba Jawaharlal Nehru Stadium da Housing Haki Mamang da Pradhan Mantri Narendra Modi na Hogdokre मेरे परिवारजनों ये राष्ट्रीय खेल ऐसे समय में हो रहे हैं जब भारत का खेल जगत एक के बाद एक सफलता की नई ऊंचाई प्राप्त कर रहा है 70 सालों में जो ना हुआ वो इस बार हमने एशियाई खेलों में होते हुए देखा है और अभी एशियन पैरा गेम्स भी चल रही है इनमें भी भारतीय खिलाड़ियों ने अब तक 70 से ज्यादा मेडल जीतकर अब तक के सारे रिकॉर्ड तोड़ दिए Games asi ahan boina gawada pangthokpani mathang thagi mapan phawa chathagdriba games asa sanaroi lising tara henbana tongan tongan ba mafam kunipan da masana nifum doida athoi hen tanagani hogdopagi thoromda mahiroi lising manga romna saruk yaki thoromda youth affairs amsung sports mantri Anurag Thakur sports ki raja mantri Nisit Pramanik Mukhyamantri Pramod Sawana chingba saruk yaki Games sa Manipur gi sanroi sahung kontrata rena tongan tongan ba masana kuntarukta athoi hen tanari ngarang weight lifting gi kilogram yangkai manga gi kangupta Manipur gi Phandom Ranibala Devina sanagi takman lauki ngasi kilogram humpu mari gi weight lifting da S Nirupama Devina lupa gi takman lauki Hausi Pawada Haryana na sanagi takman mari phangduna medal teligi makok teleri Karnataka amasung services na sanagi takman ahum phangduna ani suba amasung ahum suba da leiri ICC Men's Cricket World Cup ki match amada housing haki mamang da Sri Lanka na England bu wicket nipan da thoikre Bengaluru gi M Chinnaswamy Stadium da sanakiba match da hana betting tokiba England na over kuntra humdoi ball ani da wicket punamak turaga run chama yangkai taruk lauki pandamasi Sri Lanka na over kunmanga ball ani da wicket ani turaga yobangam ke Colonel KSS Arun Kumar Memorial Third Interclub Football Futsal Tournament ki ngasi artificial turf ground sanakiba match ta Neroka FC na Manipur Sports House bu Panjil Tarahumdoi ama Kripsana Regular Football Coaching Center bu Panjil Taret Ahumda amasung Classic Football Academy na Eastern Sporting Union bu Panjil Mapan amada thoikre Tara Taret Suba A Borchansing Memorial Manipur University Inter-College Women's Football Tournament TS Paul Women's College Mongsangay ni Laure YOSC Football Ground Khabay Soja ngasi sanakiba final da TS Paul na Siri Siri Gaur Gobind Girls College Kuraibu Tribecta Panjil manga ohum da thoikibani Taramatoi Suba Gospel Youth Soccer Football Final heng sanargani final da Tamenglong Baptist Church ka Chengdai Baptist Church ka sanagani Aroibada maruiba pau
राज्य की शिक्षा मंत्री टी.एस. बसंत कुमार ने हाई लांजेनरक्तुना लेरिबा कॉलेज अमदी स्कूल की महिरोइसिंगिदमक राज्य सरकार ने याइफा थौरांग कया पाइखटली लांजेनरक्तुना रिलीफ कैंपसिंगदा लेरिबा मियोइसिंगिदमक सरकार असने नौना खुंदा लेतानबा करंबा थबक लौखटलबगे हाइना मणिपुर प्रदेश कांग्रेस कमिटी ने हांगली मणिपुर अफ्रीकन स्वाइन फीवर की पॉजिटिव केस लेपतना हेंगलगली अमसुंग 53 सुबह नेशनल गेम्स गोवा की मरगांव लेबा जवाहरलाल नेहरू स्टेडियम दा प्रधानमंत्री नरेंद्र मोदी ने हौदोक्रे गेम्स असिदा मणिपुर वेट लिफ्टिंग दा सना की तकमान अमा अमसुंग लुपा की तकमान अमा लौबा हौरे पाउ लोइजरे।